Akashvani Imphal Ngangbam Nganthoi na pau pajari. Ngaksel Mantri Rajnath Singh na Chief of Defence Staff General Anil Chauhan, Chief of Army Staff General Upendra Dwivedi, Chief of Naval Staff Admiral Dinesh K. Tripathi, Chief of Air Staff Air Chief Marshal A.P. Singh amasung Ngaksel gi Secretary Rajesh Kumar Singh ga ngasi New Delhi da unakre. Unabadu da leba sigi hojik oiriba Ngaksel ga mari lenana nongsup thangba ngamkhai paring da lokhaliba section tharang singi matang da khanakhi. Marak asida Griha Mantri Amit Shah na Border Security Force CISF amasung Bureau of Civil Aviation Security gi Director General Singhi mifam pangthokli. Sarkar na media channel sing digital platform amasung lanai miyoi sing na Ngaksel gi operation sing amasung security force ki thabak thorum sing live coverage pidanaba advisory thokre. Social media da thagatpa post amada Ngaksel Mantraloy na Information amasung Broadcasting Mantraloy gi hanana thokiba circular ama paladuna hai security gi operation amasung thoram sing live oina utpa sina security gi thabak thorum da pan bathoan batanatana makhoi gi punsi phawba mangba yai. Mantraloy na Kargil War 26/11 Mumbai terror attack amasung Kandahar hijacking gi thodok singda mangjauna na pau khanghalubadagi khudongchadaba mayokna khiba sing pankhi. Advisory aduna stakeholder pumnamakta coverage piba matamda mikupna hom singna amasung daita khangna pau pinaba hairi. Kerala gi Malappuram jilla da sahini funithoi surabi nupi ama Nipah virus positive oiba thengnabadagi Balancheri amasung thangnabada leiba panchayat ki ward khara containment zone lauthokre. Masigi matangda rajya gi Haksel Mantri Bina George na sabhapati oiduna ngarang numidang wairam Malappuram da mifam ama pangthokre. Authority na miyam pundanaba usek wayana saramlaba uhai sing chadanaba amadi marks upnaba hairi. Loinana mafam adugi Anganwadi amasung madrasa sing makha taba hukum ama thoktreba phawba suti oigani haikre. Chandigarh amadi Punjab ta leriba Manipur macha sing Imphal da tholakpada angamba mateng pangnaba sem saba loire haina Delhi Mitai Coordinating Committee na hairi. Khongthang ase hojik oiriba Bharat ki tangdu leita daba phibam asi yenglaga paikhalakpani. Kanagumbana khudongcha daba mayoknarabadi telephone number 8787471525 ta pau piraknaba hairi. Committee asigi spokesperson Hizam Heramani Mitai na hai. Hojik Punjab amadi Chandigarh da oiragliba phibam sina maram oiraga Manipur laiba mama pa oiba singna ade amadi chhatra singna mipainaba adu tobiganu mipainabagi mahuta akoibu kamaina tawdana soida ngamdana tekta kaidana laigani haibagi wakhaloina thadabiyu masidai sida Delhi da lairiba lup kaya ama punsinno lai semliba Delhi Maitai Coordinating Committee DMCC haina lairiba lup asigi maikaidagi su angamba mateng thaudang lauduna angangjing sibu mateng pangnabagi damakta sem sadun laijari. Lamboi Khongnangkhong Senior Citizens Forum na sinduna Upal Thasi Malem Imabu Kansi haiba hiramda Lamboi Khongnangkhong lekai gi numit pangthokli. Tharamadu da Environment amadi Climate Change ki Joint Director amadi Pongnapam Pause gi Editor Aribam Robindro Sharma su saruk yari. Bisnupur jilla gi Deputy Commissioner Laurembam Bikrambu transfer tawbugi thawng yaningde haina Torbung Bangla Maiki da leba khunja sing amadi IDP sing ngasi khongjang changsinkhre. None jilla gi District Administration amadi District Child Protection Unit amasung One Stop Center none na puna sinduna Bal Bibaha Mukta Bharat kamari lenana angang oina luhongba thingnabagi matangda awareness campaign ngasi Tupul gi Sagotlong High School da pangthokre. Bihar da sathariba Khelo India Youth Games ta Maharashtra na sanagi takman 18 yauna punna takman 92 phangduna khwaigi makokta leiri. Karnataka na sanagi 10 punna takman Kunipan phangduna ani subada amasung Rajasthan na sanagi 10 yauna punna takman 19 phangduna ahum suba mafamda leiri. Sahi 18 makhagi South Asian Football Federation Sub Football Championship 2025 ngasidagi Arunachal Pradesh ki Papumpare jilla gi UPia da hauragani. Championship asi tha asigi 19 da loisingani. Haudokpagi match ta ngasi India ga Sri Lanka ga numidang pung 3 makhai da sanagani. IPL Cricket T20 gi match ta Lucknow Super Giants ka Royal Challengers Bangalore ga Lucknow gi Eknath Cricket Stadium da ngasi numidang pung 3 makhai da thengnaragani. Paulo Jare.